ngasi oiba tongan ba collection khara miyam da khudol tamjige ningthokong kha khunau da mapa macha yauna miyoi mari hatpada Chennaba Kuki terrorist ama NI na Pharaga Guwhati da Pukhre haiba wapamasina ahan boina khudol tamjige May 2023 dagi Kuki zo terrorist sing na Manipur da satarakiba tamtiraba lan kanchilakpa matam oikiba January 9 2024 gi nungchilda ningthokong kha khunau da mapa macha yauna miyoi mari nongmai amadi thang sizina duna tamthina hatok Thodokta Chennabani haiba Kuki terrorist ama National Investigation Agency NI na Pharaga ngarang numidawiram Imphal Airport tagi Guwhati tamna Pukhre haiba wapamasi tamjaraga video asibu meng tabiri punamakpu taramna okjari amasong ikai kumna butjari pause mana phangba pauna haibada thodo asugi matangda NI na lokhatpa case ka mari lenana phaduna Pukhriba Kuki terrorist adugi mameng Zamkhogin Guite Elias Zamkhogin Lupo Elias Pepsi kawi hairi masagi chahi kunga taruklom sure Sandal district Chakpi Karong Police Station na konba tolbung khundagi laikhidraba songam guitegi machanupani hairi mag yauna United Kuki National Army UKNA Kuki National Army KNA amasong Kuki National Front KNF ki khulai paiba terrorist singna ningthokong kha khunaugi khujjairok mapanda leiba water treatment plant amagi thabak thorom singbu yengsinjarakhiba oinam bamun jaw amasong mahaki machanupa manitomba yauna atopa miyoi ani Thiam Somarendro amasong ningthauzam nabatipu nongmayama thang sizinaduna tamthina halamkibani Kuki terrorist asina o bamonjaw amasong machanupa buna yamna nakpa maphamdagi nomaina kaptuna halaga TA Somarendro amasong ennabati puna makong makut punchilaba matungda thangna yanduna halambani hairi todo asigi matangda police ki mekaidagi case ama register tawduna lokot khrabasu Ministry of Home Affairs ki direction matungina todo asigi case ama NI na February 8 2024 da register tawduna lokholaga investigation chacharakibani hairi NI na case asigi investigation chacharakpadagi June 9 2024 da Churasanpur district ki Mamong Khuldagi Lunmin Chai Kipgen Elias Langin Mang Elias Lebis Chai kuntraga manga kauba terrorist ama amasong case asigi ihan hanba accused oina phakrabani hairi mahak thodoga sida Chennaba natana Churasanpur district ki deputy commissioner amasong SP ki office ta chataba attack tasu Chennaba ga loinana mahak ki makong dasu nongmai maru amana panduna sokrabani hairi makatana Kuki yuzi manga nongmayama song kani maruga konana phare hairi police control room na ngasi thadorokpa chirolama de UKNA gi cadreshing oiba juvenile ama yauna Churasanpur gi Hinglep subdivision gi songkot khuldagi yuzi manga kani maru kg ahum M79 gi grenade launcher ama bomb ahum 9mm pistol ani maru manga radio set nipan charger mari ama song jungle super nipan ga konana phare hairi Pharaba singdi boljol khuldagi Paulen Lan Kipgen Chai Contract ke Bhaijang Khuldagi Kamgaulen Chai Kungahumdoi Bolkot Khuldagi Lunkholen Singsan amasong S Boalkot Khuldagi Khagin Pau Chai Contract Taret amasong juvenile angang amani hairi maka jatarakpada nungtil paukse ki chipong ama oidiba Kangla Paukdagi lokhot chadaga thamjage Chandel District Police na Lunkho Pau hawki phana bohona bagi thawng Uklf na warning tawri hawkiba October amagi numidangda Chandel District ki Chakpi Karong subdivision gi manung chanba Longja Village tagi drug amasong khulai lalonba Lunkho Pau hawkip kauba miyoi ama phana bohona kibagi thong chatakiba adu Uklf na akan mamong da condemn tawrakli amasong adugumba thong sing adu matungda tawdana ba warning tawrakli Uklf ki makaidagi phongdorakibada Chandel District Police na phana bohona kiba Lunkho Pau hawkip ase lubasagi officer amani thong ase su agreement ke mayokta chataba thong amani su agreement ase KNO amasong UPF ki makada Center Manipur Government amasong Kuki insurgent group singa tongnaba agreement amani hairi adubu police ki mekaidagi di police na chathariba war on drugs ki campaign ase makata na chathakigani loinana state asidagi drug ki thawng sing ase mapung phana laksinaba honagani hairi hawkiba October amagi numidangda Longja Village sathakiba operation adu mafam aduda drug amasong nomaila lonba yauna tongan ba district singdagi namhaduna tawdok singda Chennaba Uklf ki luchingba Lunkho Pau hawkip leire haibagi thajaba yaba pau ama phangbadagi chathakibani adubu operation aduda miyamna achingba thambaga loinana nung thomjilakpadagi Chandel District ki additional SP gi
gari yauna gari ani akai utoi thokki adubu ahenba security force kaya thomjilaktuna situation adu control tawraba matungda policing adu mafam adudagi withdraw tawrokkibani pawasina makata na haribana masida chenari balungkhop paw hawkip asi red chathakiba matam aduda drug lalonbani chingnaba kharaga meeting tawgani haibagi akhanaba paw ama phangbadagi police na numit kayanigi mamangdagi kupna senaduna laklaba matungda red adu chathakibani hawkip hairiba mi asi mamangda kolkata da matam khara leiramlaga handakta ikuidana churasanpurda numit humni mari rom leiramduna illegal activity kaya chathakiba mishakni hairi Pause asigi makatana nagagi khulai paiba gunda singna Assamgi Golaghat district Tengatol laiba yummogda yauna malchang kaya tumna mai thakre ngarang ahing nungyai Assam amasung Nagaland ki lona bada laiba lamgi matangda yamna chainaba mafam ama oiriba Assamgi Golaghat district ki Sarupthar mayada lairiba border village ama oiriba Tengatolda Nagaland ki khulai paiba gunda sing laklaga yummogda yauna malchang kaya tumna mai thadok lamle thawngadu khuladu gi miyoi singna ahing tumlingaida Tarambani, Adubu Lebak Pabadagi, Kanamata Asopan Yauki Diary. Pawasina Makata na Hairibana, Assam government ki Makaidagi, Ising Ichau Token but district sing Ichau Laksinaba, Wetland Reservoir, Taraga Manga Sana but Tong sing Chatting Manu, Ngarang Ahing Pung Taramatoge Minipu Mangarom Taba Matamda, Nagaland ki Kulai Paiba, Kangusing Aduna, Kuladu the Changaklaga, Nomai Kapsin ba, Granite Pokai and Duna, eject over Yauna, Kuladu the lady by Yumsing Adu, Tumna Maitaki Bani, Taudo Adubu, who was in the Pondoki Bada, Ahan Bada Nagaland ki khulai paiba kangbusing aduna ahanbada nomai round kaya marum blank fire tawduna miyam adubu aki tujungba phawan bagi thawng kaya chathaki grenade chingba kaya su pokayan ki tawdo aduda imungda tumduna leidiba miyesing adu kibadagi mapanda chenthokna rakhi Tanjadu the Kulai Pibasing Aduna, Yumsing Adu Yauna, Yum the Leramba Gari, Amasung Malchankaya, Tumna Maitaki, Taudo Aduda Kunjasingna, Matawai Hingnaba, Manaknakpa the Laibat Turel, Labuk, Umangamasung, Wapal Chingbada, Chanchin Duna Lonaki, Tawangadu Puna Naga Kulai Paiba, Chamri Romna Chataki Banihari, Naga Misgranching Mapa Madu the Lady Ba, Yumsing Adu, Tumna Maitaba, Loiraba Matunda, Manaknakpa the Lady Ba, Samaka Yankai Manga Battalion Gisiat Pepi Kambusing Mapa Maduda, Tunglaki, Tawangadu the Kunjasing Meki Yamna penda bapongdoraki adumapu hauzik mapam aduda ahenba Assam Police Forcing thajinduna deploy tawba haukre Golaghat ki DC amasong SP yauna mari leinaba official sing mapam aduda changsinduna tawdo adu haktengnana yingsinkre hari Maka Satarakbada Aung San Suu Kyi Thadoktrabadi Myanmar gi Mikhal Achumba Oiroi haiba AA Chief ke ufam thamjike Myanmar junta lengangna December amasung January da tangkak ani thokna pangthokadoriba Mikhal asigi damak Election Commission da mapungphana sem sanabagi thodang sinaringai cheraksida Arakan Army AA gi Commander Tun Yat Naingna junta lengangna phajinjuna thamliba Democracy Leader Aung San Suu Kyi Thadoktrabadi junta gi Mikhal ase wan thok leitabaga loinana miyam gi thajaba Panglo Henasu Pongdokre Irawadi News ka kanana unaba amada AA gi Chief Tun Yatna Karigumba junta lengangna tangkak ani thokna pangthokadoriba Mikhal asi yamna kanglon chumna pangthokke hairabadi miyam gi thajaba seng mapungphana phangnaba sahi marphu gi mathakta leiriba Democracy Leader Aung San Suu Kyi thadokadabani haiki Karigumba Aung San Suu Kyi asi thadoktrabadi Myanmar junta lengangna miyam gi thajaba amu anna phangba ngamloi haina cheksin warul thamki Democracy Leader Aung San Suu Kyi bu kaisum Dagi Thadoktu Mikhalda Saruk Yahanbana Myanmar junta lengangna thorang tawriba Mikhal asigi achumba wan thok laigani haiki AA gi luchingba asina phongdorok liba wafam sing ase Myanmar junta gi luchingba Min Aung Hlaingna election gi mangoinana paikhatpa yaba thabak thorom sing Election Commission da sinnakraba matungdani Kumja 2020 da pangthokkiba Myanmar gi Mikhalda Aung San Suu Kyi na luchingba National League for Democracy NLD na chauna maipaktuna lengak paikraba matungda Kumja 2021 gi February da military na ku tawduna NLD gi lengak intuduna state councillor oikiba Aung San Suu Kyi yauna president U Win Min phajinduna thamlakhibani hairi Maka Satarakpada nungthil pause gi chipongama oiriba kanglaipa ki meradigi lokotchadaga thamjige Kuki Midjogi Army Commander in Chief Pukhre Guwhati kuchukulai ga konana security force na phar hairi Indo Myanmar border lanthok lanchin tawduna cross border trafficking da chene haiba Kuki Midjo Army C
CKMA गी सेल्फ स्टाइल कमांडर इन चीफ पखोलेन गुइटे कुचु खुलाई कयागा लोइनना सिक्योरिटी फोर्स ना फगत पंगमख्रे मणिपुर पुलिस ना पोंगदोरखिबगी मतुंगिना चुराचानपुर डिस्ट्रिक्ट की पी मोंगजांग खुंदगी पखोलेन गुइटे थासिगी अमदा सिक्योरिटी फोर्स ना चतकिबा ऑपरेशन दा डिस्ट्रिक्ट असगी मनुंग चन्ना चुराचानपुर पुलिस स्टेशन ना कोनबा एस मुनु आंगी मफम अमदगी फगत पंगमखिबनी हाइदी फारबा CKMA गी सेल्फ स्टाइल कमांडर इन चीफ पखोलेन गुइटे इंडिया म्यांमार बॉर्डर लांथोक लांचिन तौदुना मणिपुर दा लैबा सस्पेंशन ऑफ ऑपरेशन खुयेक पिनबदा UK ने गुम्बा ललुलुप सिंगी खुलाई अमसोंग मयाई काबा ड्रग सिंग पुथोक पुसिन तौबदा चेनबनी हाइदी मंगोंदगी AK-47 राइफल अनि AK राइफल गी मैगजीन अनि 7.62 AK गी मरु कुंट्रागा मतोय 7.62 एस्लर LMG गी मरु चामयंखै बुलेट प्रूफ पाउच अमा मखोंग मरी पानबा गाड़ी अमा सेल ओइना लुपा लाख अमा अमसोंग मोबाइल फोन अनि फगत पंगमखि हाइदी मखाताना F-16 F-17 याउना पाकिस्तान की जेट तरा काप्था की हाइबा एयर चीफ AP सिंगा की उपम थमजगे इंडियन एयरफोर्स IAF की चीफ AP सिंगाना ऑपरेशन सिंधुदा US न साबा F-16 नमदी चाइना न साबा F-17 याउना पाकिस्तान की फाइटर जेट तरा रोम इंडिया न काप्था की हाइना पोंगदोरखरे IAF की चीफ न पोंगदोरखिबा वफम असे मोगद्रागुमदै सुबा एयरफोर्स डे की थौरमदनी इंडिया न पाकिस्तान की जेट तरा थुगाई की हाइरिबा से आर्म फोर्स न ऑपरेशन सिंधुर की मतंगदा फोंगदोरखिबा अहानबा फिगर नि हाइरी AP सिंगाना मखाताना फोंगदोखिबदा पाकिस्तान न इंडिया की फाइटर जेट काप्था की हाइजरिबादु मखोय की मियामदा नुंगाइनबा पंगाई हाइजिनबा समजन चजिनबा वफमनी ऑपरेशन सिंधुरदा इंडिया न पाकिस्तान की F-16 अमदी F-17 फाइटर जेट मरी मंगा नोंगथक्तगी काप्थकी मसिदा नत्तना इंडिया न पाकिस्तान की सर्विलेंस एयरक्राफ्ट अमसु नोंगथक्तगी काप्थकी लैमाइदा इंडिया न पाकिस्तान की रेडर सिस्टम कमांड एंड कंट्रोल सेंटर अमदी हैंगर सिंगदा प्रिसिजन स्ट्राइक चतबदा अतोप फाइटर जेट मरी मंगा अमसु तुगाइबा ngamki फाइटर जेट खक्ता नत्तना पाकिस्तान की सरफेस टू एयर मिसाइल SAM सिस्टम हैंगर अहुम अमदी रेडर मरी रोम साउना अमंग तथोअनकी ऑपरेशन असिदा इंडिया न पाकिस्तान दंगमखै परिंगदगी किलोमीटर सहुम रोम संगसिन लैबा मफम अमदा स्ट्राइक तौकी स्ट्राइक अदुदा सिगिन एयरक्राफ्ट नि चिंगनबा अमग लोइनना अतोपा इंफ्रास्ट्रक्चर कया थुगाइदुना टेररिस्ट कया हाटकी ngangkhai परिंगदगी किलोमीटर सहुम चंगसिलगा लैबा मफमदा स्ट्राइक तौदुना टेररिस्ट हाटपा ngamba हाइबा से इंडिया की ख्वाइदगी सांगबा प्रिसिजन स्ट्राइक किल नि हाइकी